lakle Inspector Tayai Ahan Mamaktada Inspector Tayai Tabiribasing James Hagruzamna Taram Nokchobagulena Ikoknona Kurumzari Ngasi Supuduna Laksari Inspector Tayai Chatret Kayankai Taruk Subatangka Ngasigi Tangka Asisu Inspector Tayai Wari Paring Asibunu Sibiba Singidama Ngayak Awa Pothanaba Madimiyangi Puning Loksing Oinenaba Semjaba Dugumba Tangkak Amani Ababa Sing Loksin Minas Hatabadi Nakanda Taminasi Tabishi Yupi Masas in Mapomasi the Karigam Tasiribano Habudi Aikoi investigation of the Tokyo Adumaro in a hundred Ka Sidaleriba Nupamasa Rakes Mahak Pokino Wahong Pong the beer Kari Lege have a Dukoi, Muni and Monazi Aduga Mama Hokari when Mapom still up here, Vesusa Magi, a Sibok Sanctity, Numidan and Gumba, Postmatem Lorgalovian in a tapiro Aduga Makata investigation the Akushu was asking a Tanat of Sir Angang a sea history Aduga Rakesh Kimram does a quick Kumna school Gidishu quick Kangzani Sarkokish number to Equatum to Bibi Punisher Aduga Wardengisu number to Bibi Punisher Sir Kadero Sir Asigi Palang Hamlese Asigi Sumna Kanchina Girls Hostel I did the tin Nama Akwiki lit payaba Kitang Horgamale Adu Sir fighting a lady over the tin Naman Vaxalam Curry Boys Hostel Amadi Girls Hostel in Kari within the Podo Potinja Heva Sir Prop Podo Potinja Dinati Adu little Sapadiani sir The Pimasa Cinema Pharmacy the Pogel Gasang is a Karam Sangay Sir Principal Sir Police Sigi Nupigi Madinupagi CCTV in a Palico Sir CCTV in a Panji Sir I couldn't CCTV put your sing job sir Numidangi Matam sir Masigi Nupagi Sidida Rakesh Maji Tokibadi Uyimashi Madi Numidang Pumato tried to talk even Masanga Pudi Udi Aduga Nupi Matangdi Nupa Masagi Sigil Hostel Sang Pazudi Aduga Nupi Masagi Hostel Daddy Sir Sumila High Madi Nupigi Hostel the Labor Sunati Adu Kuni CCTV with a Masanga Kivasu Kui Udisa Sanga Kivasude Adu demanding the home of Lady Sinadi a hoba Sina Pogzel of Momentum the CCTV no Udaba Sir Madugi the CCTV did it Oh Amore Ekoi Rakeski the Serpetam Aduga Mahap Wahong Ponga Todo Skimatang the Kari Gabit Aduga Sir Sumila High Sigatinaba Colesa Skimamanabi Mamana Kargi number later with the Kodu Bibu Punisher Santos Loxalo Punisher Ying Watari Makoi sing as Wahong Pong the Kari Labigi have to Ying Watari Lord Santos Lizard sir Ambulance Poppy Crabra Sir Lockton lady sir Asiba Masado Polo Aduga Postmortem Lurga Halaman sing the Masado Sinakina Makataba investigation Gidaba Rakesh Kim the son of Toxi Punisher Pabo Sanglori Imana Saltanturi Sondung Jimiropo Charsi Kada Sida lady Sana Batorosi Rakesh College the Namana single Kanachina Batoronco Election Lukavanina Sidadi Yamna Sumna Tabuk Togodan Adugane Iwake Any authority Tabuk say Mixa TV Yabanat Nanga Tabuk Patabatorok with the Kajikan Mixa Tiki Bedane Miam Ponomona no Nagadoriban Ponamak say a quick tactically legend meaning young Sanbaka Yorim Aduna Nanga Totor Tabakta College Tabak Toba say Ivanati Aduna Yamna section at Togodan Miga Kanaba Munaba Chainaba Karimatu Yavanatigo Karimta like Adumba I need election Kazaris is Miam the Yavini Pongedo I guess you Pongi Mix at Sonanova Ika the Tozer or Sasal Napamsa Dumanga than a lady Hariro Saxim to Kota than up to Sabam to listen view. What in a corner Sanara di Padova Sax Saban at the Matam the day, Toina Tena Dredo Yaragatina, Saxaring in the day, Topo Wari Sanadava Machi Wenavane, Machi Wapam Sakto in Edum, Sahaningi Jam to me, Yamchum, Maman, Haibas Yamchum, Adubuna Saibun was a credit work of Yadavanini, Kara hide the Yadavanini. Bana Kashunata, Soy Batamator, I like Hataga Dorivanin. Hoi, I is an Anabukari Swine of Tonigi, a Pavangaktan, a Pavangakta,
Madudani Nasana Napal Kariba Nasana ne Mawang le ise Masinani Pong Madang Biruno I never career I'm not talking Pare Sana Ibai Kaidoresako Saxaris your Silona Christ Aluminum I Tonga the lake Pamim some Siam living Police lay Amto Topiro Curry Police lay Saxaram dash the police corridor Hey Rakesh Kari like in a book. Oh, I decame to Todina. Nang with the Bangano. Kari police like has in Angimaram, not an Agimaram Dioramo. Pom, I decame to Toblit. Mangodang I don't lady. Carino Hongatarena. Muipabum, Carino Hashibo, police like Hashibo, Carinova. Adonine, Nachano Panacari, Rubano Condine. Nasano Pagi, Maramda, Nanga Cancali. Ain Hydro, police like Agimaram Dioramoeva. I coaching a cose. Amuti Yankee. Oh, Kari, Sarkoi me am lapabo. Kari Matang. Adongi Sano Parakes Kantonazaki. Yum Deleco. Inspector. Kari Matang will be over. Isano Pasaks again. I got devil the Pamina Badangai. Kari later, but Kari Soiba. Wapamasibo. Wapamado. Adongi Sano Paga Kogo Kanga. Map on the Kotopro. Wapamasibo, Inspector. Ekoi the Hana Mutang. Hibirabadi. Wapam Hibosin. Maki hostel ke kamanunda. Sumila Kobanu Pimasama. Tauri and the Siram. Kariheba. Tauri and the Siram Heba. Adudi. Magadi. Toto Tukadi Karishumari Laner Domandi. Wapam Sibukarum Kangi. Mapana Masakan Kapibas on the sun. Mamana Masakan Kapas on the sun. Wapam the Harakan have a quick hung. Adubu. I coibu Kari Hajo Heaven. Adongi Sanopagi hostel ka Dumuktada. Tong Hangdo Gayang Lumatamda. Mapam Aduda. Tauri and the Nupi Masiram Libase. Adongi Sanopana Kupna Kangadavan. Sanopako Topiro. Amuto Topiro. Rakesh. Amuto Launango. Pom. Kari. Rakesh. Sir. Naki Kamanung the Sumila Kobunupi Masama Tori and the Nurse Michigan Hakaka Marilyn Boge. Kari no Hishasa. Sumila Tori Alicia. Aduti Matokramasa. I think around the gizzer. Numida Waram Lakunisar. I Imawi Pabung Dongio. I Yum Sida Idum Lazy. I see the Gisa to Pusukari Metality. Even no quite a Harry but Carino. Sano padding around at somebody in Mapam Sida Dumle. Aduka Martin Numidang to such a toki. Naranumidang where I'm Lakuni. I tema. Wapam do Achumborame. Aramburamasi. Adubu, Chin Haiba Kaktana. Ponamas at Sumbo Gadavanat. Inspector. Adongi Wapam do Yamnachum Wapam. Adubu. Mamana Haribo Wapam Adumachan Haribo Wapam City. Carrying to Swivel. Wapam City. Aina so Hari. Igi San Pangaran Midam where I'm Lakuni. Mark Gumasdel. Mana Yum the lady at the Mahaki card, Yumanunda. No Piman and Sanga Toria and the Sinam Sodomoga. Adubu. Asumatidu Matigapi. Isanopa the Mihat Paduga. Midang the Tabakasi Satarangani in the Haidena. I could give Mamaka the Hybrid, I could give Mangum Nato. Madam D. I guess I guess status Saduga Ilis, every monk Sibuna so Karakambi. I magna Aran Badi a highway in a Hizagi. I guess Anopangarang the Mogumasele. Aduga. Wapamasit Hazabi. Yum the lady, but Miamana. Mana Satokamatu Magi Kado, no Pimala, Torian, the Sirama Hybrid. I guess Anopaga di Marie, Netabra Hainakali. Haduga. Wapam Sigidama Sanopabu, arrest of Laco Regadi, Amotonga Koyama. I could Yamana, I'm Tapirakan. I couldn't observe which Sumba Potona Bonavan. Adongi Sanopana Yum the Ling than Labo Taragadi, Adon Karigam to Wabiribook. Laying than Yumasidale, Mark Satoki had with him had as the Mahagaudi. Adorgidi Tamoshina, Adongi Sanopaba Kunapudu Wahong Pangumatamda, Karigidamuta Kiba Pobirun. A Chumadimatam Ponomoto my park when I have a sea. Adonos Combinaman. Adongi Sanopabo Queen and Namdun of Harga. Mahapu Mihatpam or Hanabidam, I couldn't get with Honoro, get with Honakidri, Hotsu, Honoro. Achumba Hybrid saying that Dumligan. Achumba to Kang and Nugidam Mahakimas in the Gakuna. Gaze a ceiling lands in credit Sweden Kangan, Madam D. City with the Mahaki Garden. Mahaki Garden, you and the Torian and the Sirga to Mina Kunelibadi, Madudi, Yamana Supolis or the Agdamanti. Amabu Remobore. Mahapu Mapam Stepu Kragakuna torture Torga Pud and Sadena, Mahapu Kunis Jelhelagan when a cup of hot heavy weaponity. Mahaki Kag Manung the Siram even Pimasa Sumila Canano. Garigam to Mahaki Ka do the tongue hung like a Siram Godorivan. I did Matuka into the Kanjadisha. I got into Marilyn, is it?
adom Sumila ga dikhang na de Sumila karim ta ngang na dabra sir college na tinabani loina bani adum ngang ni ma khakta na te college ki loina leri banu pam sanu pim sapna ma ai bu khang dabli te sir maram de ai college ki so ai secretary ori bani hada ka election da satra me yamni yabadagi ai election mai pak na ai college ki so ai achoba thodang ma lo ba horok le bani oh college se achoba thodang ma lo ye do re college se toning ba togani college se na hang na pale hai ni khan badi la loi dro sir wapam tu de ina haja ki bale sir adora badi nahana satpada kari kiri naki satrama naki college ki nanga tinaba namana bima leikidaba matamda college ki secretary moi bataragadi achumba ran ba khangna namgi langlang jin puthongno hona bada naki su responsibility leina achumba khangna namgi dangtan kakapio guide wahang pang khara tokjagada badan lander gadi kar shuki bigan kakapio sir sir yargadi sir ai santos makhucha paiduna ching gari dhakalo ibung inspector ai khoi gi mangwakta din madubu yamba chachi haibadi yadrabadi namduna pu bai baside khoi gi thong ai khoi ne chingna ba haibabu hekta mahaki ka tu gi manungda mi mana changa thori yala sibadi kanana songnaro adu mahaki ka manungda siramani mahako chena bagin mahak na trabasu kana gum magi ka manungda oram labadi ka adu gi mapu na tra ka adu leri ba mi adu fakhat pa wahang pang bai baside khoi gi thong gari so chingna bagin chalo satos parga sam ching sir sir chalo 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 kari kiri no nang na landa di kari kiri sir ai yaudo ba singmane yauda di kaisu khalu no ne chalo 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 moi pabu kari no ne sanu pa ji pugri kamai to dino asibo kamai to dino mi na sanu pa ji pugri kari no ba to risibo amuk tangai ko mama nangi na sanu pa se soidena ma ki thobak aside ya horo ba jala mahaki ka gi manung de nupi ma thori ya dur siram le haraga mahana mafum sida lagri badun kari gi no ne thobak asibo mahanga satha bori ba jala sekor nangbu ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯥꯅ ꯏꯕꯥꯏ ꯃꯁꯤꯃꯛꯇꯤ ꯑꯩꯈꯣꯏꯒꯤ ꯔꯥꯀꯦꯁꯅ ꯗꯤꯃꯥꯟꯗ ꯑꯗꯨꯕꯨ ꯄꯨꯂꯤꯁꯅ ꯐꯥꯕ ꯂꯥꯛꯏꯁꯤꯕꯨ ꯑꯩ ꯎꯀꯤꯜ ꯀꯧꯔꯣ ꯎꯀꯤꯜꯗꯨ ꯀꯧꯔꯣ ꯑꯩ ꯃꯥꯏ ꯆꯣꯞꯄ ꯌꯥꯕ ꯅꯠꯇꯦꯅꯦ ꯃꯤꯃꯥꯡꯁꯤꯗ ꯑꯩꯕꯨ ꯂꯩꯈꯥ ꯇꯥꯕ ꯇꯥꯔꯦꯅꯦ ꯃꯥꯅ ꯁꯨꯝꯅ ꯀꯔꯤꯒꯨꯝꯕ ꯀꯦꯁ ꯑꯁꯤꯗ ꯆꯦꯟꯅꯕ ꯇꯥꯔꯕꯗꯤ ꯑꯩ ꯀꯔꯤ ꯑꯣꯏꯒꯅꯤ ꯌꯥꯝ ꯊꯨꯅ ꯎꯀꯤꯜꯗꯨ ꯀꯧꯔꯣ ꯑꯗꯨꯒꯅꯦ ꯑꯗꯨꯒ ꯏꯆꯥꯅꯨꯄꯥꯁꯤ ꯂꯧꯊꯣꯛꯅꯅꯕ ꯕꯦꯜꯗ ꯌꯥꯝ ꯊꯨꯅ ꯂꯧꯊꯣꯛꯅꯅꯕ ꯉꯁꯤꯃꯛ ꯍꯣꯠꯅꯕ ꯇꯥꯕꯅꯤ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅꯅꯦ ꯍꯌꯦꯡ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗꯗꯤ ꯏꯆꯥꯅꯨꯄꯥ ꯂꯧꯊꯣꯛꯇꯕ ꯌꯥꯗꯕꯅꯤ ꯆꯂꯣ ꯑꯃꯨꯛꯇ ꯀꯧꯅꯦ ꯎꯀꯤꯜꯗꯨ ꯐꯣꯟ ꯑꯃꯨꯛꯇ ꯇꯧꯅꯦ ꯏꯕꯥꯏ ꯑꯩ ꯐꯣꯟ ꯇꯧꯖꯔꯤ ꯈꯔ ꯊꯨꯖꯜꯂꯣ ꯈꯔ ꯊꯨꯅ ꯑꯃꯨꯛꯇ ꯄꯥꯎꯗꯣ ꯄꯤꯌꯨꯅꯦ ꯐꯅꯤ ꯏꯕꯥꯏ Santos, calma. Pode já. Lo, sir. Seguiam sem nada. Mane sir. Kari mai maming du gareba. Sir, suman hai bani. Okay. Rahul, sir. Thong telo. Amta ko to. Pani sir. Sibo suman lebi bro. Suman lere ke amta topiro. Ahal laman singa thai lere ke so topiro pe ani. Koi police lak chani. Kari mo afam amta. Sir. Kari koi ma pongdi. ꯊꯕꯛ ꯆꯠꯊꯣꯛꯈꯤ ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯤ ꯁꯨꯃꯤꯂꯥꯒꯤ ꯃꯤꯁꯤ ꯑꯗꯨꯒꯤꯅꯤ ꯁꯥꯔ ꯑꯩ ꯇꯥꯖꯔꯦ ꯄꯥꯎ ꯁꯨꯃꯟꯒ ꯁꯨꯃꯤꯂꯥꯒꯁꯤ ꯌꯥꯝ ꯅꯛꯅ ꯇꯤꯟꯅꯩ ꯍꯥꯏꯕ ꯄꯥꯎ ꯇꯥꯖꯩ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡꯒ ꯀꯔꯤ ꯃꯔꯤ ꯊꯣꯛꯅꯕꯤꯕꯒꯦ ꯏꯃꯨꯡ ꯃꯅꯨꯡ ꯃꯔꯤ ꯊꯣꯏꯅ ꯊꯣꯛꯅꯕꯗꯤ ꯅꯠꯇꯦ ꯌꯥꯝꯅ ꯅꯛꯅ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯒꯩꯗꯧꯅ ꯑꯗꯨꯝ ꯂꯣꯏꯅꯖꯕꯅꯤ ꯁꯥꯔ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯁꯨꯃꯤꯂꯥꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯀꯔꯤ ꯈꯪꯒꯦ ꯁꯥꯔ ꯁꯨꯃꯤꯂꯥꯒꯤ ꯊꯧꯗꯣꯛꯁꯤ ꯌꯥꯝꯅ ꯉꯛꯏ ꯅꯨꯃꯤꯠ ꯑꯗꯨ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯏꯕꯥꯅꯤ ꯀꯣꯂꯦꯖꯇꯒꯤ ꯊꯣꯛꯃꯤꯟꯅꯔꯛꯄꯅꯤ ꯑꯗꯨꯒ ꯑꯩꯅ ꯑꯩꯒꯤ ꯌꯨꯝꯗ ꯆꯠꯂꯦ ꯃꯥꯅ ꯃꯥꯒꯤ ꯌꯨꯝꯗ ꯆꯠꯈꯤꯕꯅꯤ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯊꯦꯡꯉꯛꯄꯗ ꯃꯣꯏ ꯏꯃꯥꯅ ꯀꯣꯜ ꯇꯧꯔꯛꯑꯦ ꯂꯨꯍꯣꯡꯕ ꯆꯠꯂꯨꯕꯅꯤ ꯍꯜꯂꯛꯄꯗ ꯌꯨꯝꯗ ꯂꯩꯔꯝꯗꯦ ꯍꯥꯏꯅ ꯑꯗꯒꯤ ꯑꯩꯅꯁꯨ ꯏꯃꯥꯟꯅꯕꯤ ꯑꯇꯩ ꯑꯇꯩꯗ ꯁꯨꯃꯤꯂꯥꯒꯤ ꯃꯔꯝ ꯈꯣꯡꯒꯨꯜ ꯂꯤꯔꯒ ꯑꯩꯅ ꯍꯥꯏꯖꯈꯤꯕꯅꯤ ꯁꯔ ꯃꯥꯒꯤ ꯂꯩꯐꯝ ꯑꯃꯠꯇ ꯈꯪꯈꯤꯗꯦ ꯁꯔ ꯑꯗꯨꯒ ꯑꯩꯁꯨ ꯏꯃꯥ ꯄꯥꯕꯨꯡꯗ ꯍꯥꯏꯔꯒ ꯁꯨꯃꯤꯂꯥ ꯂꯩꯈꯤꯗ꯭ꯔꯕꯅꯤꯅ ꯏꯃꯥꯒꯤ ꯈꯤꯇꯪ ꯑꯋꯥꯕ ꯀꯣꯛꯅꯅꯕ ꯃꯈꯣꯏꯗ ꯆꯠꯀꯦꯅ ꯇꯧꯔꯝꯃꯤꯅꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯁꯨꯃꯤꯂꯥꯗꯣ ꯀꯅꯥꯅ ꯍꯥꯠꯂꯤꯅꯣ ꯈꯪꯗꯦ ꯑꯗꯨꯁꯨ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯤꯕ ꯐꯠꯇ꯭ꯔꯕ ꯔꯥꯀꯦꯁ ꯃꯥꯒꯤ ꯀꯥꯗꯨꯃꯛꯇꯗꯅꯤ ꯃꯇꯧ ꯀꯔꯝꯅ ꯁꯤꯔꯝꯃꯤꯅꯣ ꯈꯪꯗꯦ ꯑꯗꯣ ꯁꯔ ꯔꯥꯀꯦꯁ ꯍꯥꯏꯔꯤꯕ ꯃꯤꯗꯨꯗꯤ ꯁꯛ ꯌꯥꯝꯅ ꯇꯥꯈꯠꯄ ꯀꯣꯂꯦꯖꯇ ꯃꯥ ꯃꯉꯥꯏꯔꯦ ꯍꯥꯏꯅ ꯆꯠꯄ ꯃꯤꯑꯣꯏ ꯑꯃꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯊꯧꯗꯣꯛ ꯑꯁꯤ ꯅꯍꯥꯛꯅ ꯈꯟꯕꯗ ꯔꯥꯀꯦꯁꯅ ꯆꯠꯊꯔꯝꯒꯗꯕ ꯃꯥꯟꯕ꯭ꯔꯣ ꯁꯔ ꯔꯥꯀꯦꯁꯅ ꯁꯣꯏꯗꯅꯃꯛꯀꯤ ꯆꯠꯊꯕ ꯑꯣꯏꯔꯝꯒꯅꯤ ꯃꯥꯅ ꯃꯇꯧ ꯀꯔꯝꯅ ꯃꯥꯒꯤ ꯀꯥꯗꯨꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯖꯒꯗꯧꯔꯤꯅꯣ
mado Rakesh ki khujin thorang oram mana Sumila bu halaga ma chena dana bana mafam du thadoga mayum da chatpa soidun oram ni sir ama bore Rakesh na taba Sumila ga mari lena banu pa kana le sir ma ga mari lena banu pa di amata leiti aduga mongonda ngaujaba ma bun sijaba di sir Rakesh hari sisu adum khara mongonda apan na piben aduga college da Ashok ba amadi lei oh Ashok ki number di sir number budi engonda yaugani sir Santos number loksalo pani sir aduga Suman Ashok hari sikam to bamino sir Ashok hari banu pas madi mi mong hada bami ingna tamna dum hak leibani aduga thodosi mahana satharam bayabagi sir adudi haibang amdi Ashok na Sumila bu ngauje college hek lorakpada magi matung de he inaban adudi yamna namja nam thek tobugi mo haibadi usi thoi daba namduna maki uidaba ya dega no wangang sang tor malebro sir adu madi leite Ashokti yamna ing tapchabani tobuda di Sumila na Ashokki nungsi babu accept tawdi adu ragasu Ashokna Sumila bu nungsi jabagi mohong amadi adumak lai anyway makso hostel sida leba mani hostel sida lei aduga Ashok hairibasiga Rakesh hari sigadi makoi yane makoi tim ama oina adum tawi haibadi Rakesh na college gi secretary aduga Ashok hari se Rakesh ki mama na bani oh adudi Santos number pan number di sem tv pani sir Suman Sumila gi misi sida topa chingna banana haibadi mahaki mihat asi sathara maya basi college da khana chaina kibada topa nana khangda kari ki lege sir khana chaina ba haibabu aikoina college da gi he tholopase ayama matamda Rakesh na koida laknaba karim ka thaina ba he taw adaida Ravi ga Rakesh ka khana chaina ba gi thongdok ama thokke haina tawki oh adudi Ravi haisina kana sir Ravi haisina aikoiga tinaban aikoiga haibadi sir maruina aiga tinajaba oh Ravi harisina nakoigi maru adudi Ravi ga Rakesh kadi sir makoidi kahina yanadi masigi maramdi sir Rakesh na vote pakhibedo Ravi gani oh Ravi ga Rakesh ka college da vote paba aduga Rakesh na vote ngaukiba Ravi na vote maithiba mani sir ngarang na hantasu khana chene ge toba thongdo ma kari thodo lambi da sir khangida nakhani na wang aling dabdo nakhani di angon da vote pigib sinna teba chumra Ravi gi ne ba noi di natra aduga Suman nangdi Ravi ga waina ha adu aikoi busu khara di adum kaino da jubo thayo kamugal Ravi panme ya de ne sare ta laine nate kari no ne lambi da nupi sing thatna khotna ta isu kaino ba ai Ravi wagi wa chumna ngas nupi thapre wa nate college da board kari jaine ai si general secretary nang aingon da hoji baba board mai thi hore na nongai to lai ri ro adu gi wadi kharim sa laiti nang na paisa khra piraga satra singbu mamai chungki bagi wani adu ga so nang na college da mai pa ga so nang na college ki hene na khan badu ya ai su college da board mai thi hore su college ki apha thabak satra singi welfare gi da tonga ma thodang de dum logan na khode tor bi thabak punu makta karai wai da nung changge karai wai da ching changge du yin chen da ya da oh nang di yamna takhat pe wani ne ha board su mai thi hore na bu na thi ne hen bi re sa du nang na onjal la nang no ni ngodong aji kanji yam nong ni ne matu gai si phan phal le ga taw ri jong Rakesh wagi wa chum nang si adu mai na ne usi thoi de bi tor kon as yare se noi ni mak loi na sakro yare akhoi kari mata kanam ti get piran ai Suman chal Sumila noi chal Ravi Suman ga Sumila ga sibo nang na sena bagi thabak pai gra brai jiwa bot mai thi ho bodagi adu na bu fare ne nupi sena bagi oina leine na ba Rakesh wagi wa chum nang ai gi nupi sena ba sen da bai wana thi amrom da Suman ai ga mari leina oh Suman nang ga mari leini ka adu Sumila di hangi na tro Sumila gi hang modu ai min sin jagi haibabu Rakesh yare se noi ne igi matam jam na mangale ai di adu modu de ne
ai mai on sin mapam di ai gi lami thado ai chake lo sum chachi lo chachi chalu ki ge nang makhoi bu sangi na tra sangoro ne chalu ki ge nang gi do mi am shita bane nang election karega na yare lebi oro nupi senabo gi tham pai bo chale ke ado shitrin sir asumna makhoi ningarang na hanta so adudi rabi gi number so akhoi de pibiro akhoi karino habado mona thina bhona ja phani sir sida lei jare sir aisho sumila khoi gi yumda chachar ga dain aiga luna tinarambo ibani na imado othai amna nungai tana lei magi manakta puning kitang pathana ba aishu ima pabung da hainarga makhoi de chatke haina toromin pare akhoi su soidena maki suman gi maga unarga wari utai sana gadab kale akhoi su soidena laksa pare santos chana batoslo panisha santos sir ayama number singa sige call details record lani yang tho makhoi gi last location kadai de lei ni yang gadam rakesh ke suma ke so location adu yorobra sir location di sir yojare sir adudi location di sir rakesh ki location di sir mana mayum de lei habdu chumi sir mayum de lei habdu chumi adubu mayum de phone do thamamaga tabasi pangthokna nabagi dama sir adu so obi sir adubu luri bofam di sir ayu santos ma ki hostel de lak pom thamda phone do thamamaga amuk changbu arasu haibadi phone thamamba musung thamamda bai wafam natan hostel le thokraga amuk changbu ki CCTV de di madugi record leti amabur so santos maning de ten nama segari do girls hostel gi jaga de top mafam da sulebra haibadi adom de lisalaga changaga oho badu de makhoi ni na mafam adu de changpam sir sumana haibagi matung ina di rakesh ka sumila ga di yana da bani na makhoi ni mato karamna mahaki ka da changu se haiduna mabu irai laina purok doribna madugi wafam ja sumi adubu irai laina purok tabida mafam amada phaduna hida kumba season raga kapsilaga natraga machine menchinduna makhong makhut pulaga mafam adu da irai laina purakiba aduga mahaki aningba pama pangthoklu matungda mafam adu da halaga thori yalaga thamamba sir madu maksu oiramba yesa adubu santos masamak ni yadaba nupi ma mahana phaduna porolaga mahaki ka makta da thori yala thamadi mangonda khudong thigani habadi rakesh khangbam di thoi rakesh masamana magi ka adu da thori yalaga nupi du kari halun halabadi atopa mafam da hal hundo busian magi ka adu da halag hundo gadi thodo odu ma chener kani habisi khangpam thoi sir adu raga mana mayum da chatkre habagi khudong chabudu lawraga ka manung du mathan da changaga sigo orangani habi yana na ba namdu mana halaga ka du da yanchan bor madi ja maduni khone singnari basi tasinama mi amana mi halaga magi ka da thamba habadu di ma khudong thiga dor adu bu maha hostel da leitre hostel dagi thokre habadu CCTV da su ulibani na maduna saki oraga ma gyum da leire adu raga di thodo si mahak na natti habi yana na ba masibu plan tawrga tawoi ga doribra yengba tar wahong pawnga kari lege habadu yengsi machin hangba tabani aduga adai asok amadi rabi makhoi gi call details record athu matam chito makhoi gi location krai de lei haibado yamna tuna maraga sta postmortem gi report angla badi kari no haba seng makhara tikang punisher gari thono batokse lo ngaja chana batokse punisher Ima, chalo ira bro. Ai college sale. Ima ki pima. Mapoksi da mukhalak laroi ko. Nangbu nangina pabungi manglan mangpauna gani na hairam daine. Karigino. Ima bu thado chali du karigino haiba. Oh. Nangi photo mayam si yengbada icha di lady boy da khalle icha halakki gada boy da ninge ima chakla me chage hair kada boy da ninge icha bu kana de kari kairu ra bage icha bu
asuk tamthina haliba karigin he taibang panba mi amana mi amagu asuk khantana khanariba karigin aigi chana kanada kari lalubage aina kanada kari lalubage aigi chagi mi ha kanana chathariba karigina mak chathariba ima adumaina sum kaptana le yaroi ima se photo singa se losendra yaroi ima na ne photo si yenga dum kaptana le suman nangi na mana bido mapok si magyahalak laro ye mapok si magyahalak laro thaudo kasibu kanana chathariba karigida makta chathariba no haiba nangi na taduna bu migi mangnaba migi kainaba kayam tawkhibage hayo mara kanagi kari kainaba tawkhibage haiba ima ekhoi sumangumane sumilana kanagumba matada ngasi phawa mahana lalakhiba leiti ima madi kanama ta kasunuk sinungon mari leitaban matam punamakta imagi pabungi aningba thungangani mahak matik chaba advocate ama oigani haiduna nungsinungon gi maram se madi kari mata changdaban mangoda wafam se haudoklubada aremba taba ngaktan adubu chatkhre mapagi leiphamda chanupi sumela chatkhre makhoi ani di nungaina leikre aidi kanagi manglanda kanagi wakhal de ngaugan mama lukrabi aibu thadoktuna chatkhre amuk khana lakna roidaba mafam aduda taibang pan mioi bana chatkhiba mafam amuk lak loidaba mafam aduda chatkre aishu chatninge aishu machaga mapagana chatkhiba mafam aduda ai chatning mafam asida leining ima karini mana haidubo ima hinki gedongne nacha suman leiribasidi nacha sumanchu imana haibadaine sumilagi anishuba manawnu pini haibadaine imaga pabunga dasu aina haramabane ima ekhoi leiribasidi ima nungsikhre da ko suman nangna ima haina kauba nangi namanibigi mamani haidana ima kauriba yengo aigi cha sumilana migi mangnaba kayam tawkhrabage mabu asuk mihathina halibasibu karigino haiba makhoigi aningba apamba thunglabraba makhoina khallibadubu karino haiba adubu ai hinkigane aigi chagi mihatpa madu kanano makhoibu sibagi dandi pidriba phawba ai hinkigane ai lemna mata tharoi kes asida senariba se rakesh ke kana natra ai gi sanu pine thori yandona siramliba tho hatuti kes asida rakesh soidena yarungani rakesh pu police na phakre hai bana tho police na pharabadi wahong pahong tarungani achumba kharadi soidena kangpam thoi karigumba kes asida rakesh oramlabati mahakpu sidriba phawbagi serak pibina naba aina haijagane leipak miyam go loinana mahakpu sibagi serak phangdriba phawba ai tumina khak leiroi suman ima tumina khak leiroi suman ima tumina khak leiroi ima nasado soklani se ngak to pothaji se police na kari tawe habadu yengase ngasido police ki team ama ekhoi do sulak pani aduga makhoi ni ngonda wang pawng yamna tawe aduga aina so haibe yabadi haikre karigumba kharadi soidena rakesh ki mathakta torokani na khal ima punamak tu yengki se ngarang na handagi kani mata sadi karigumba khara sana batokse ngak tang potha se ima santos sir masina hana batokse pani sir haujubuki di sir asok amadi rabi gi su call details recall sir rabi gi di mayum da location adu mo sir aduga sir asok haribu di magi hostel da dum hostel da oi adugo rakesh ka
Asokadi yamna luna tinaba mamana bane. Oh, mani sir. Rakesh. Sir. Aibu thadopi dorobra sir. Nangbu thadopa. Nang college ta su yamna aphau aring saba. Lambi da sunang na sumila amadi sumanbu thalaga karim kathaina. Pasi kakta sunatana. Nanga Rabi ga su khana chaina bagi thodo thoke taw habi chumra. Sir. Rabi dudi matam punamakta aigi mayokta dum lai sir. Madugi maramdi kaigino. Sir. Rabi ga iga election let me na bani sir. Aini election mai paktuna college asigi secretary be simhana. Aibu sel tum piraga satra singde sel yelaga vote khomi habajin. Sir. Sidi chumna gi general election sunati. Aina college da bu satra singda paisa yelaga ina bole pa yakarani sir. Matam punamakta Rabi na aibu yengna boina khal. Aduga sumana amadi sumila. Rabi ga yamna kahena nangna tinaba maruk ngaktan. Ayamana makhoi ani na Rabi gi misang da chang. Sir. Laibak thiduna sumilana aigi ka da sijalam baduda. Aiga Rabi ga su yana daba. Aduga sumila ga sumana su aigi misang da leitabani na. Sumilana sikhi basida. Aingonda chingnabagi mongda sir khoina tawbiri se. Sir. Madumukti yamna lanai sir. Aidi tasena maki sumila hatte sir. Nachinda thigno ne. Oida padam nganga ko khina thajagani khanbro. Nangi mung manung nangi apokpa mi na masak khangba mi. Aduga sel tum paiba mi business tawba. Adugo nongai yai phabi mung magi masa masuni haiduna suma case ma tholku matamda aikona lakhoi da chingnaba yadi habagi maram leibro. Nangna leiriba ka adugi manungda thori yalaga siriba se nangi ka adubu thawoina sumilana khalaga nangi ka da thori yala sidoi maram kaigino. Natraga nanga sumilaga mari leina basunate. Nanga sumilaga mari leinare nakhoi ni tonga mari khara leina badagi Sumilabu nangna loksalu yadabagi damak nangi kaada sanga thori yamane habadi adu masu karimata nati aduga nangna nangi kaadu da thori yalaga siriba nupi adubu aikoina karini na khalu habna nangna aikoina khalaningba wakhanje karino sir madu da isong ngakpa phaw aigi kaadu da so masam khaktani lolib so du pakari ga manung du sanga ga thori yalaga season birmisi masina inu khadi ngai si adu di nangna pakhum de khudu piune boys hostel adu da girls samana laga Matau karamna thori yalaga sigadorige nangi kaadbu mana hanadagi khangadro nupi masa singna nupa masai kaada sanga bro sir aina haribasi thajabiyo sir ai ta singna sumila bu hate sir chumi sir suman amadi sumila makoina college dagi thorokpa lakpada khara lakna ba khona ba sir pakhang mana le sabida pamjabagi nungsi jabagi lakna bu ine jaba haibadi sir madudi kaisu kaida barkal aina makoida namjan matikna makut masa paidina singdana makoida ijat temchana kibadi karimata leti sir aidi makoi khakte ginati college ta leirba nupi sing atai dasu adum chamna dum lakna ba makoi ga phagi parang toba sir madudi dum tawi sir madu tawi hadina aina mabu hatpani haibagi maram chibu chapchaba madugi evidence chapchaba madugi evidence subudi soidana tholakani masin wahang pangwi saruk amani dana adubu nangi ka adugi manungda sumilana siribagi maram sidi karigino atai ka khandraga nangi ka khalaga siribasi karigino hoine yare sumiladu suicide tawne haina lawrasin adubu ma mathanta nangi ka adu de changlaklaga sigadori maram si nangbu kari hana sumilana miyam uning bagino nakhoi ni ge topa kari mari lene sir aina hajar bisi thajabiyo sir aiga maga nuksina ba kari su leiti hoi ai mabu nuksi pami hena thawaina monda ai propose to kibsu leiti sir yam singwadi sumilabu nuksi jabadi asok harisina aigi imana bani aduga asokna sumilabu yamna nuksi je aidi chamna lakna ba khona ba sikaktan sir wafam si asokta hangachu soidira khangani sir madu de khoi gi thaun nangnai khoi de takadaba nati aduga asok nangi na mana bani asokna sumilabu nuksi jai harga nangna khangna sumilabu karim ka thaina lambi de thalisni kari sir aina hajakre sir masida ege hongna bin chamna sir aidi lesabi amada pakhang amana sum lakna jaba dugi mongda nupi singsi nangna loi lakna gadamni se karamba ainda karamba sena de yoge sir adubudi yawde sir adubu sum chamna ina punama pun sum yare kariguma khradi nangna lole habase aikoi chukang aduga nangna mok nanga luna tina bana mana ba asok magi maming pale asok soi kenu wahang pongani asok khatanati rabi su wahang pongani punamak amata lemna tharoi sir kaidore ro sir mapanda ukil kari ukil sir rakesh ki mapa nilo singh aduga ukil amaga sir magi bel gi damat si sir si da let bel gi se Santos sir
राकेश को थादो फनी सर सर थैंक यू सर आई बु थादो पीबी सर आई खोना नंबु थादो को नथि कोर्ट की सी एसिना नंबु बेल द पीबन मफम असी थादोक्तुना लापना सत्खिबि यार अराप मफम द सत्के हाइबा तारगदि खोइ याब यावगदम अदुगा आई खोइना करokpa matamda matam ama hektada मफम असिदा तुमक लाकदम चलो चटपे यारनी फनी सर आई कैसु चचरे सर सर आई कॉलेज अदुम चटपे यानी को सर मदु नंग यापामनी आई कोइदा हंगद्रबसु तौबुददी लापना चथोकपे यार फनी सर थैंक यू सर सर सिबु क्रमाइना यानी संतोष थोंगाव माबु चललो सर मपासो सिदले इंस्पेक्टर वरो बिबियादी हौजिमक्किदि इचानुपासी बेलदा अखोना पुथोक्सर अदुगा आइना थाजब पिजरी इचानुपा केस असि सेनरम तारगदि आई इसाना खंगा मफम असिदा मखुट पाइदुन सिंगदुन पोरकन हौजिमक्किदि आइगी स्टेटस येंगदब यादब मरमदि आइसु एनजीओ चाउना तौदुना अमदि तोंगा तोंगानबा बिजनेस क्या तौदुना हिंगलिबा मियोयमनि आइगी पुनसिदा ngasi फावबा मी अमगी नुंगाइतनबा थबक अमता तौरथि होय आइबु येंगबदा मीनदि मोंग अमदा खलमदि आइसु इसा नुंसी मपामन मचाबु करिदि सोइखिगदि हाइदुना मिकुपना होम सेनबा मपामन इसाना सिगुम केस अमदा सेनबा हाइबा सैगी सुनुगाइथि अदुबु आइना ngasi इसाना पाबु लौथुए हाइदुना केस असिदगी आइखोइ यामना साफरे हाइबगी वा लैथि मसी पुरमक आइखोइ लोइना खंजै अदुगा अचुम्बा सेंगबदुदि इंस्पेक्टर खोइनसु खरा थिजनबि थौदोक अदुगी नुमिदा आइगी इसानुपा युमदा लै मसिदि असेंगबा वाफम अदुबु केस असिदि इसानुपागी कादा सिरमने हारबनिना माबु फादन वाहंग पांगबदि खरा सथर आइखोइसु आइनगी मतेंग लौजरगा माबु बेलदा लौथोकजबा याम नुंगाजरि यामना मसी पुरमक खंबिरमसु अदुगा आइखोइगी अयाबा याउदना मफम असि थादोक्तुना चटपिया अदुगा केस असिदि आइखोइना करिगुम चिंगनबा लेरबदि आइखोइना करokpa matamda इसाना पाबु मफम असि लाहनबिगदब आइखोइ तुमिना लेबा नथ्रि केस असिगिदमक अचुम्बा सेंगबा खंद्रिबा फावबा लेमना तौ खंदुना येंबियो अदुक यांख्रबा का सिंग अदुगी मनुंगदा अदोंगी इसानुपागी का खंदुना थौरी यालगा सुमिलाना सिगदोरिबी मरम असि करिगि अतोपा थंगनबा का सिंग अदुदा सिदबगी मरम करिगि अतोपा का सिंग अदु मी लेनबगी इसानुपागी का अदु मी लेनद्रे हाइदुना नुपी अमना नुपागी बॉयज हॉस्टेल की काद चंगंगा अदुसु ममांगदगी नतबा थंगनबा फकलांग अमदि होगायरगा नुपीना अदुसु हॉस्टेल द लेतबा मयुमदा लेबा नुपी अमना मतौ करमना कना खंगनना मफम अदुदा पुरक्तना थौरी यान्दुना सिगदोरिबन हाइबसिनि जेनबा सिंग लेमना थारोय लाकले लाकले इंस्पेक्टर Thank you, sir. Welcome. Uthanaba, Kandinaba. Hanana Thagachari ngasigi Inspector TAYAI gi hanjinba episode tabiriba amadi mijeng tabiriba singbu Hanana Thagachari loinana ngasigi live chat pibirakpa feedback amadi commenting tendakna pathokchagi anjanna hojai Thagachari thoram saru yabirakpa sir TAYAI na yaifare haina takbiri Madam Susila Okram Thagachari thoram saru yabirakpa Purnimasi Oinam sir gi wari kayada Yamna fazai Thawai wabana ama Thamoi sokpan ama Sir James pu hainingai leitena Thagachari Sir bu thagat pirakpa madam Hanana Thagachari madam bu su thoram asida saru yabirakpa Anandi Okram Thagachari thoram saru yabirakpa loikre haina takbire ngasigi tangkak loikre hayeng mu ma'am puna ngaiminasi Pabung Kumar wari si yamna fazai ngasigi Inspector TAYAI episode 756
Thagachari Pabung Thorom Saru Yabirakpa Wari Fazana Wari Fazara Kanchira Loikri Haina Takpiri Jen Miss Ningtibi Thagachari Thorom Saru Yabirakpa His Sandhyarani Thagachari Saranabi Wang Kim Romita Sanasam Thagachari Sangita Sapam Hanana Thagachari Thorom Sida Saru Yabiri Sing Mandai Langbam Purnimasi Oinam Thagachari Sarwari Sit Tawbana ama, hatbana ama, thamoy sokba na ama, thamoy waba na ama, sargi wari magun yamna lay, Sir James po hiningai layta na thagachari angakbani sargi wari singsi munna tasalakanda kari haiba tari kamaina bu phongdokadoino khoisu haibam khangjade angakbani sir na sanariba roles mayam se ko hai Sandhyarani thagachari Susila Okram Sanaibe Waka Thagachari Thorom Saru Yabirakpa Sanatombi Sorok Haibam Thagachari Iboton Elangbam Thagachari Lunana Hobadagi Loibo Fawa Pathok Pathokpada Loiba Nair Roy Kamin Chingja Duna Maramoraga Tension Jagi Yumkaibam Helen Morang Kuno Sir Nasigi Inspector TAYAI Episode 756 Suba Wari Yamna Fazi Sarbasu Hanana Thagachari Hana Takpiri Bresori Takal Jangbam Aibusu Thagat Pire Madam Bresori Hanana Thagachari Sir Chandra Pawung Janta Kumar Anandi Okram Sanaive Waka Pumnapu Hanana Thagachari Loinana Thoramasi Makasa Tazarak acting in Matung, Pung Mapan Makaida, Lantok Jagani, Entertainment Program, Nasigi Wenadi Kananga Mi and Nasi, Harry Batoram, Dumakti Tamzaroy, Entertainment Program in the Tamzage, Yam Sir Olengi, Nasigi, Yaifaraban, Numit Asina, Madam Orega, Sir Olen, Nasi out of station, Oikre, Madam Asina, Koyani Shurabakanda, Pukatarake, Nasigi Wenadi, Entertainment Gi. Thorom Saru Yaminasi, Loinana Isay Matan Kudotam Zage, Mampuna Taminasi Inaktara Leheningi, Haina Sayori Isani, Isay Sibusak Piriba, Nirmala Tangjam, Miss Nirmala Tangjamgi, Konzel Sakli Isani, Isay Sibu Ibibana, Pusparani Lystram, Loinana, Lamjing Lamtak Piba, Sir James, Amadi Music, Binod Kumar, Sarma, Kudotam Zari, Mampuna Taminasi.
ꯅꯨꯡꯁꯤꯒꯤ ꯏꯔꯤ ꯂꯩꯕꯤꯔꯣꯅꯦ ꯏꯅꯥꯛꯇ ꯄꯣꯊꯥꯖꯒꯦ ꯅꯥꯀꯥꯗ ꯊꯦꯝꯖꯤꯟꯕꯤꯔꯣ ꯊꯃꯣꯏꯁꯦ ꯅꯨꯡꯁꯤ ꯋꯥꯍꯩꯅ 이낙따다 ꯂꯩꯍꯟꯅꯤꯡꯉꯤ ꯅꯨꯡꯁꯤꯕ ꯅꯪꯕꯨ 이mit배나 ꯌꯦꯡꯖꯅꯤꯡꯉꯤ ꯅꯨꯡꯁꯤꯕ ꯁꯛꯇꯝ 부사택두나 ngaijarakpa nungsipan tungse yauhanbiro 부사택두나 ngaijarakpa nungsipan tungse yauhanbiro ngayamdarili nungsiba nangbu leplaro inaksida leplaro inaksida leibirone inakta pothajage nakada themjinbiro thamoise nungsi wahaina 이낙따다 ꯂꯩꯍꯟꯅꯤꯡꯉꯤ ꯅꯨꯡꯁꯤꯕ ꯅꯪꯕꯨ 이mit배나 ꯌꯦꯡꯖꯅꯤꯡꯉꯤ ꯅꯨꯡꯁꯤꯕ ꯁꯛꯇꯝ Nangdi nunggi murtini nunggi thamo panbini Nangdi nunggi murtini nunggi thamo panbini Nunggi murtinabu nungsi khangba haunabara nunggi thamoidabu minungsigiri yauramgadara nangdi nunggi murtini nunggi thamoi panbini Nahagna thamoy panbi oiram laba minungsi kang biyama oiram laba Nahagna thamoy panbi oiram laba minungsi kang biyama oiram laba Asuk wajaram loy aigi punsi asuk wajaram loy aigi punsi miku matasu
nokcharamgani mikumatashu nokcharamgani nungshibaidamat wajaramloy nungshibaidamat kapcharamloy nangdi nunggi murtini nunggi thamoy panbini Aduklona nangai haina khiba punsigi luraba wapangdubu Aduklona nangai haina khiba punsigi luraba wapangdubu karigino nangna kai halliba karigino nangna kai halliba thamoi pandebo taklam libara thamoi pandebo taklam libara masibu nungshibagi hauna sara masibu nungshibagi hauna sara Murtini nunggi thamoy panbini nunggi murtinabu nungsi khangba hauna bara nunggi thamoy dabu minungsi giri yauramgadara nangdi nunggi murtini nunggi thamoy panbini Hanana Thagachari, Ngasigi Inspector TAYAI, Tabiriba Singh, Hanana Thagachari. Lunana Thoromgi Makasa Tazarakba. Entertainment program Gidamak YouTube amadi Facebook Tabiriba Singh Namatangi Page Talakpiu. Ngaktang Yuanadi Pumnamakagi Laptok Sabagi Abudulachari Pumnapu Krumjari. I know class is Dr. Helena Optometry College, emission की बता दीजिए। Optometry दा डिग्री अमसुंग डिप्लोमा दा नतन अतोप कोर्स में अमसु तंबिया अखोय अतोप कोर्सिंग सिदी DMLT न्यूट्रिशन अकंग नबा सीट मसिंग है अतोबदा मिंग चलन बि हो हाय 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 सागा सागा कान से तक कदम मसिंग डॉक्टर हेलेना ऑप्टोमेट्री कॉलेज से एकेडमी एमोसिव फजन लैरबा निंथिना ट्रेन तौरबा ओजासिंग ना ताकपी तो बिबा कॉलेज ने